Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi mulobirasi Thamoi Yaoramdre kumapan subatangka Miyoi bamagi punsida asa yaudabadi mama leitaba punsini hainai asagi mapal tangduna hingba miyoi mapokni hainari bani asa amagi makhada hingnari bangaktani masu aisu nangsu misu poloida asa mana mirai biramba kaya amasu yaukidaba nate Mirai ramle haidunasu anauba asa ama muksagat pahaibasi miyoi ama oibagi machatni kai kraba sadagi suhena chawba asa amagi manglan amamu ngamba ngasidi office laklaroi haiduna mapada hanana wamang yan krabani sanana maram hangbasu aruba personal thabak ama chatkadaba lei success oiraga nangonda tamgi haujikti asengban sar piraroi haiduna listing rak hanglabasu khuma u kawya kidrabani Nungtigi pamjada nuksibi magi manak naknaba honabada setkiba formal dressing ngasidi miraiduna thanamle matam amada thawai hakchang yauna khoidana pamjakiba magi fashion gi dress yauba lokarado hanglubada pukning dum nungsiba phawi matam ama magi angauba saklon adu flashback tumlai nofit tawduna khuruga segaiba khongrau black color gi amalak thorai aduga deep green color gi hoodie sama madugi mathaktana leather jacket amalit sili khomit khare hengatba buttuma tongshili matam kuina lukham da punsinduna mawano bi amagi saklon lawduna leirubadu masidi thadoi mingsel mamangduda changsinduna masamdu mawong hatuna setliba dress tuga chanaba mawong da khali mathanta muksu haijai nahan ke dum pun khatpeira kainu thadok pasi ipakpaktaba malini pun khalageda lawai mapaduda tashinduna punsilaga magi bullet ki sodu paiduna ngamba thorakli hek thorakbaga amuk karigumba khara kaurabagumna manungda fat amuk chensilai aduga sunglass tu lawduna upsilaga makhada kumtharai mana chatkani haibagi pau taraduna linthoidu mabu ngaiduna lerami machana hanagi safamda hanjinduna kumtharakpadu ubada linthoina hanglai nang mukadai da chatkadawribuna tawridubo nafi narolgaduna kainu tawridubo ngasidi koitharugi ningtamna amta naitharamge nei manipur se nati ekhoi manipur se haigadaba ho adubo ba kanaga chatkadabano migani khangbada kana belayro aduna simadi khangurano chawgi neiraga halakpa ngamboigi Salam kochilam laga ngamba chenchatuna thokri linthoidu machabu pakhatni yengduna lehawi somda bradensu mana tawriba sigumna tawduna gari thauduna thoraklibani makoi anina mafam ama hainaduna mafamduda thengnei aduga punna khungangda sinthagi khulomda haitharai musuk muba bullet da dressing hairap manana setliba aniduna thokibadu lambiduda chalhauba kana amana yenghaudaba yahaudabani Machin khara yangba leisabi singdi lauduna bulaknari poni kana amata hanna yengbiba nate ani dudi makoina yoba pamliba destination adu khakni makoi ani gi mitta wakal da leiribasi chungchung thorakduna sinthagi thongal maktada gari adu brake khangwa phanai helmet dina upsinbanina masakti kanana su ubanate mit ki saru khara ugadaba disu upliba amuba anok aduna loina khumjin bikre Leiramba sing adu ingak lei aniduda yenglai anidudi kaisu thawsaba tawda sinthagi yum tamna helmet lokthokduna makutna pairaga dum changsinkhre Sanjiti thabak ama chathokibagi yumda leite lukhoiga machanupi sinthagadi sumang matonda famduna lei polang sadun leirami imu muna fijet singduga loinana makhoi tamna changlakliba anidu ubada ingangakna ani adu yenglai Lapna ubadadi makoini haiba khangde oiramgani haibagi thajabasi leite maramdi adugumba mong amada makoibu ukhiba leitri adubu asum naksilakpa dudadi khangle madudi changlakliba ani adu nungdangda tamnalai saduna mihul thawon mafam marang khanghalamdaba nupa singduni haiba Sinthadu anidu ubada phamlambadagi fokhawgalai machanupigi matawduda lungkhoina machade yengduna hanglai Karino nangbu laibasi masa khangbro khangdi Ihe aduga karigino ipa pakhalibaduna ekhoi swagi misumande kanabo orijana
Ngang na lukoina ani du da yengakpadu ani du sumang yaksila lukoina ani du da yengduna hanglai. Ibungo singbu kana hangbano aikhoigi ibungo gi marup singla madi leitene thabak ama ngantana chathokre halakpasu thengakadaba mali haidana hairamine. Ngambaga Braden gadu nokmi khonjel amatada khumlai. Madina tida khura atopa thabak amagini. Oh, bema phida ama puthoro nabung singse phamnaba. Sinthana mapana hariba du tadabi mangduna leiba duda lukoina khonjel khara haurapna amukasu hairai. Tarabani nangbo aina harise nangondani ne. Ha, tare. Kay haibnu babu. Mashibu karino ne ikate khachinaradana nabung singla ise phida amata puthoro haibani ne. Oh, phida ai lokthogige. Taha amuk imung lomda chanchat chatkre amuk su handuna ani dubi yenglai. Tanja manghan bahitaba Bradenna mitchanaba khuding kana ujingai michigi tin amamam fatfat kapsili. Machan hek changkhibaga lukoina Braden hoida muk ansinduna hanglai. Bungo kai matangge. Ngambana amuk ahya pasaduna kumlai. Sundo mani khura aikoi se khunsingi maramda khara khangjaningba. Adudagi khuragi chanopado khunsigi secretary oi haina tajaba adugi mongondagi mating lawjage na tawbani. Oh, aduni ne bungo icha nupadusu ngasai yu ngantana thabak ama chatkraba halakpasu khara thengani haidana mana ngasai na hairambani ni tawrise. Khura aikoi gidi khunsigi maramda kharabu khanglagadi adum yareda mamak oidaba yade haiba leiteda. Madunini aikoi gidi aikoi ipaicha akoi ahum khata leibani icha nupa ga igana yumsigi nupa oina leibani aisu hogat kangkhatana chatpa ngamdredo nachana ma leirisina masigi matangda karibu khangluni. Ngasai dagi ngangnariba wari adu sinthadu makutta moradu paiduna lumduna taribani mana lumduna taribadu Bradensu wari dudagi nathaiduna lona yengbada uribani. Ngambadi makutadu mamangda punduna yamna wakal taba saduna ngangibani adubu sakfamdi madugi ona tainabani lukoisu machanupibu yengduna hanglai. Pagi thoibi ichabu khangadrane makoina hariba wasibo. Sinthana khumge haiduna hek tawrakpada Bradendu pocket humlamba makuttu tapchaw amaga loinana fatting thoraktuna khudang gari adu yenglai. Braden gi mataududa ngambadi phathaba ngamhauda chimbala du chingduna nokfet tawrabani kibagi di sinthadu yamna kiribani mapagi mamangda chat ka tawrakadra haidana yengmada normal oina uzarabasu tawthorakpadi abnormal amadagi taba leitaba thabak ngaktani. Ngak chatminaroge babu. Ho khara hek tawminaruro. Adudi ai phimda honglakige. Masi haiduna manungda muk changkre sinthado lukoina ni dudi yengduna hanglai. Nakoina karaidage kari karamba matangino nakoina aikhoigi khunsibu khangwa pamlisibo. Ngambana kumlai. Khura university da project amakaki matangda inabani lambudi Imphal dagini. Oh, adudi nakoise satrani ne phai kanu hono. Mani khura kane hek honaragena lahabani koisu. Naha oiringai pangalna kalingai tashin bayaba na higilan oigera pangal gilan oigera khudimak tashinduna nanakta paiduna thamba ngamna bo hona hogadabani hayeng ahlo iraba matamda tawge yaba natte. Khuragi khongsibu kamaina tawbano hanadagi adum tawrabasibo. Hanadi kaishu tawba natteda gari na thengkiba adudagidi sumaina dum tawkre. Khura hospital daga amata chatrabo. Nakhoigi Imphal tana chathok chasin tawbaduna hena pharak takri noma me hekta changki dawribani noma kai haibase suraga chaba ikhoidadi onthokna sangkraba matamni handakpudi ikhoigi swaida ama sarani haidana hainai phanadi kuire tawni na langkhalakribase adubu hawbudi ihau hawdi hawnaba tawre haidana paw amatai matam phate mathang thada hawni haidana tai ikhoisu. Oh, khangdeda sen paibasina tawbase ikhoidi kokka ngawi
ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯄꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯣꯏꯗꯅ ꯂꯩꯔꯦ ꯇꯧꯔꯤꯁꯤ꯫ ꯂꯥꯏꯔꯕ ꯌꯥꯎꯗꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯗ꯫ ꯏꯆꯥꯁꯤꯡꯗꯤ ꯁꯛꯀ ꯆꯥꯟꯅꯗꯅ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯏꯅꯦ꯫ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯕꯗ ꯒꯨꯟꯗꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯕꯅꯤꯅꯦ꯫ ꯌꯥꯝ ꯆꯝꯖꯕꯅꯦ ꯑꯩꯈꯣꯏꯗꯤ ꯈꯨꯔꯥ꯫ ꯉꯥꯡꯅꯔꯤꯉꯩ ꯁꯤꯟꯊꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯀꯦꯔꯛ ꯃꯧꯔꯛꯄ ꯅꯠꯇꯦ, ꯐꯅꯦꯛꯇꯨꯃꯗꯤ ꯑꯃ ꯍꯣꯡꯗꯣꯔꯛꯄ ꯃꯥꯜꯂꯤ꯫ ꯉꯁꯥꯏ ꯆꯪꯈꯤꯕꯗ ꯑꯣꯏꯈꯤꯕ ꯃꯁꯝꯒꯤ ꯐꯤꯕꯝ ꯐꯥꯎꯕ ꯀꯥꯏꯗꯅ ꯊꯣꯔꯛꯏ꯫ ꯉꯝꯕꯅ ꯁꯤꯟꯊꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯔꯝꯃꯒꯦ, ꯊꯣꯔꯛꯑꯣ ꯏꯆꯟ ꯑꯗꯨꯗꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯥꯟꯅ ꯊꯧꯔꯛꯂꯦ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯉꯝꯕ ꯑꯔꯣꯏꯕꯤ ꯏꯁꯧ ꯇꯧꯔꯛꯂꯦ꯫ ꯅꯪꯅ ꯂꯥꯛꯏꯁꯦ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯋꯥ ꯃꯆꯦꯠ ꯑꯃ ꯉꯥꯡꯗꯅ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯨ ꯅꯠꯇꯕ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯉꯥꯡꯍꯜꯂꯒ ꯊꯝꯕꯤꯒ ꯇꯧꯔꯗꯅ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯕꯣ ꯅꯪ꯫ ꯅꯪꯅ ꯑꯗꯨ ꯐꯖꯅ ꯈꯨꯝꯃꯤꯗꯨꯗ ꯑꯩ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦꯅ ꯇꯧꯕꯅꯦ, ꯀꯩꯗꯧꯔꯒꯦ? ꯃꯤꯠꯌꯦꯡ ꯅꯥꯌꯦꯛꯃꯛꯅ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯕ ꯍꯦꯛ ꯇꯥꯛꯑꯗꯅ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯉꯁꯥꯏ ꯇꯧꯔꯤꯗꯣ꯫ ꯃꯇꯥꯡ ꯆꯥꯗꯅ ꯄꯨꯡ ꯆꯦꯛ ꯇꯧꯅꯤꯡꯉꯛꯏꯅꯤꯅꯦ꯫ ꯙꯞ ꯃꯆꯥ ꯑꯃ ꯇꯧꯗ꯭ꯔꯗꯤ ꯂꯥꯛꯄ ꯇꯜꯂꯦ ꯍꯥꯏꯔꯛꯇꯣꯏ ꯇꯧꯔꯤꯗꯨꯗꯤ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏꯅꯦ꯫ ꯃꯄꯥꯗꯨꯅ ꯄꯩꯅ ꯌꯦꯡꯉꯛꯄꯗꯨꯗꯤ ꯏꯔꯥꯡꯒꯤ ꯂꯦꯚꯦꯜꯅ ꯋꯥꯡꯈꯠꯂꯛꯄꯗ ꯎꯔꯝꯃꯔꯣꯏꯅꯦ ꯑꯩꯈꯣꯏ ꯁꯣꯝ ꯇꯟꯖꯥ ꯈꯪꯕꯗꯤ꯫ ꯑꯦ, ꯌꯦꯡꯉꯛꯄ꯭ꯔꯣ ꯍꯥꯏꯁꯦ? ꯈꯠꯃꯟꯗꯅ ꯅꯃꯤꯠꯇꯨ ꯇꯥꯡꯗꯣꯔꯦꯅꯦꯅ꯫ ꯃꯈꯣꯏ ꯑꯅꯤꯅ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯁꯤꯟꯊꯥ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯊꯧꯔꯛꯂꯦ꯫ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯒ ꯁꯛꯐꯝ ꯑꯃ ꯑꯣꯟꯗꯨꯅ ꯉꯥꯡꯂꯛꯏ, ꯅꯣꯏꯅꯤꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯁꯤꯟꯊꯥꯅ ꯑꯗꯨꯛ ꯁꯥꯎꯅꯤꯡꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯀꯩꯁꯨ ꯊꯧꯑꯣꯏꯗꯅ ꯕ꯭ꯔꯗꯦꯟꯅ ꯉꯝꯕꯒꯤ ꯅꯥꯀꯣꯡꯗ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤ ꯑꯗꯨꯝ ꯄꯨꯈ꯭ꯔꯁꯤ, ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯑꯩ ꯊꯅꯝꯕ ꯉꯝꯗꯧ ꯃꯥꯟꯗꯦ꯫ ꯉꯝꯕꯅ ꯃꯤꯠꯇꯨꯅ ꯁꯤꯟꯊꯥꯗ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯕ꯭ꯔꯗꯦꯟꯒꯤ ꯃꯕꯨꯛꯇ ꯀꯜꯂꯞꯅ ꯊꯤꯜꯂꯛꯏ꯫ ꯑꯃꯗꯨꯁꯨ ꯃꯈꯨꯠꯅ ꯃꯕꯨꯛꯇꯨ ꯄꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯁꯨꯞꯇꯨꯅ ꯑꯅꯥꯕ ꯑꯗꯨ ꯈꯥꯡꯉꯤ꯫ ꯉꯝꯕꯅ ꯅꯣꯛꯈꯤ ꯁꯤꯟꯊꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯕꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯌꯦ, ꯃꯣꯔꯣꯛ ꯀꯌꯥꯝ ꯆꯥꯁꯤꯜꯂꯛꯑꯕꯅꯣ ꯈꯪꯗꯦ꯫ ꯁꯤꯟꯊꯥꯗꯨ ꯁꯨꯛꯊꯣꯛꯇꯨꯅ ꯄꯩꯊꯣꯛꯈ꯭ꯔꯦ꯫ ꯉꯝꯕꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯏꯆꯟ, ꯑꯁꯥꯏꯐꯥꯎꯗ ꯊꯣꯛꯑꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯔꯨꯁꯦ, ꯁꯤꯗ ꯁꯨꯝ ꯁꯥꯕꯕꯨꯗꯤ ꯌꯥꯕ, ꯑꯗꯨꯗ ꯃꯤꯅ ꯎꯔꯒ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ꯫ ꯂꯝꯕꯤꯗꯨꯁꯨ ꯃꯤ ꯂꯠꯂꯤ ꯆꯠꯄ ꯑꯣꯏꯕꯒꯤ ꯁꯤꯟꯊꯥꯁꯨ ꯉꯝꯕꯒꯤ ꯋꯥꯗꯨꯗꯤ ꯈꯨꯝꯂꯝꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯁꯨ ꯄ꯭ꯔꯞ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯤ ꯀꯌꯥ ꯂꯩꯇꯕ ꯈꯔ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯁꯤꯟꯊꯥꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯇꯨꯅ ꯁꯨꯞꯇꯨꯅ ꯆꯩꯔꯛꯏ, ꯃꯤꯅ ꯎꯔꯒ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇ ꯈꯪꯕ꯭ꯔꯣ? ꯅꯨꯡꯗꯥꯡꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯌꯨ ꯇꯞꯇꯥꯏꯅ ꯅꯥꯎꯁꯤꯜꯂꯒ ꯏꯔꯥꯡ ꯁꯥꯒꯠꯄ ꯆꯪꯂꯝꯕꯗꯨꯗꯤ ꯃꯤꯅ ꯎꯔꯒ ꯈꯪꯉꯒ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯟꯒꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯣꯏ ꯀꯩꯝꯇ ꯈꯟꯗꯦꯅꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯤꯅ ꯈꯪꯉꯒ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯟꯗꯣꯔꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯅꯣꯏ ꯈꯔꯗꯤ ꯍꯦꯟꯃꯟꯕꯅꯤ꯫ ꯑꯩ ꯑꯣꯏꯕꯒꯤ ꯐꯕꯅꯤ, ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯝꯃꯗꯤ ꯅꯣꯏ ꯑꯃꯠꯇ ꯍꯤꯡꯉꯔꯣꯏꯗꯕꯅꯤ ꯈꯪꯉꯣ꯫ ꯉꯥꯡꯉꯤꯕꯗꯨ ꯏꯀꯥꯏꯕꯒꯤ ꯃꯍꯨꯠ ꯕ꯭ꯔꯗꯦꯟꯅ ꯅꯣꯛꯃꯤ ꯁꯤꯟꯊꯥꯗ ꯆꯥꯗꯧꯈꯩ ꯌꯦꯡꯕ, ꯑꯗꯨꯒ ꯉꯝꯕꯅ ꯑꯃꯨꯛꯁꯨ ꯈꯨꯅꯤꯡꯅ ꯁꯨꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯕ꯭ꯔꯗꯦꯟꯅ ꯏꯇꯥ ꯇꯥꯌꯣꯟꯅꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯣ? ꯑꯄꯥꯝꯕ ꯄꯣꯠ ꯍꯥꯏꯕꯁꯤꯗꯤ ꯃꯩꯅꯨꯡꯗ ꯇꯥꯔꯐꯥꯎꯗ ꯆꯣꯡꯊꯗꯨꯅ ꯈꯨꯜꯂꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯪꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯒ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯑꯣꯏꯔꯒ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯅꯅꯥꯛꯇ ꯂꯥꯛꯂꯒ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯑꯄꯥꯝꯕ ꯄꯥꯎꯈꯨꯝꯁꯨ ꯐꯪꯉꯤ, ꯁꯤꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯕ ꯌꯥꯔꯕꯁꯤꯗ꯫ ꯅꯣꯏꯁꯦ ꯏꯀꯥꯏꯕꯁꯨ ꯂꯥꯏꯃ ꯈꯪꯗꯦ꯫ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯃꯩꯇꯩꯂꯣꯟꯅꯤ, ꯐꯖꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯀꯩꯅꯣ? ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯨꯁꯨ ꯃꯩꯇꯩꯂꯣꯟꯗꯅꯤ꯫ ꯑꯇꯩꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯥꯔꯊ ꯈꯪꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊ ꯐꯥꯎꯕꯗꯤ ꯐꯖꯅ ꯈꯪꯉꯤ꯫ ꯍꯨꯔꯥꯟꯕꯗꯧꯅ ꯍꯨꯔꯥꯜꯂꯒ ꯂꯥꯛꯑꯒ ꯃꯤꯒꯤ ꯂꯣꯠꯂꯒ ꯊꯝꯖꯕ ꯀꯅꯥꯝꯇꯗ ꯍꯥꯏꯗ꯭ꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯅꯪꯅ ꯀꯤꯍꯜꯂꯒ ꯍꯥꯏꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯀꯞꯊꯣꯔꯛꯂꯦ ꯁꯤꯟꯊꯥꯗꯣ꯫ ꯕ꯭ꯔꯗꯦꯟ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯤꯅꯣꯛꯇꯨ ꯍꯟꯖꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯉꯝꯕꯗꯤ ꯁꯤꯟꯊꯥꯅ ꯀꯞꯁꯤꯜꯂꯛꯄꯗꯨꯗ ꯊꯦꯝꯂꯛꯏ, ꯏꯆꯟ, ꯅꯪ ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯃꯥꯡꯖꯕ ꯂꯩꯒꯗꯕ ꯃꯤ ꯅꯠꯇꯤꯌꯦ꯫ ꯃꯤ ꯌꯥꯝꯅ ꯐꯕꯅꯤ, ꯂꯥꯏꯔꯤꯛꯀꯁꯦ ꯐꯖꯅ ꯍꯩꯕꯅꯤ, ꯅꯨꯄꯤ ꯑꯉꯥꯡꯗꯒꯁꯦ ꯌꯦꯡꯗꯕꯅꯤ, ꯅꯪ ꯅꯠꯇꯅ ꯅꯤꯁꯥꯁꯨ ꯆꯥꯗꯕꯅꯤ꯫ ꯌꯨꯕꯨꯗꯤ ꯅꯍꯥꯟꯒꯤꯗꯨ ꯈꯛꯅꯦ, ꯑꯗꯨꯁꯨ꯫ ꯇꯥꯅꯤꯡꯗꯦ ꯅꯪꯁꯨ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯥ? ꯏꯕꯨꯡꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯅꯝꯗꯅ ꯍꯥꯏꯍꯟꯕꯗꯣ ꯅꯪꯁꯨ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ? ꯅꯪ ꯇꯥꯝꯆꯥꯗꯤ? ꯀꯔꯤ? ꯀꯥꯏꯗꯤ ꯇꯥꯝꯆꯥ? ꯑꯩꯈꯣꯏ ꯇꯥꯃꯣꯆꯧ ꯂꯩꯖꯩ ꯈꯪꯉꯕ, ꯏꯕꯨꯡ ꯑꯝꯇ ꯄꯥꯝꯖꯗꯦ ꯑꯩ꯫ ꯅꯍꯥꯟꯗꯤ ꯇꯥꯝꯆꯥ ꯀꯧꯅꯁꯦ ꯍꯥꯏꯗꯅ ꯌꯥꯅꯈꯤꯕꯗꯨꯗ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ꯫
Murum murum Sinthabudi tanaba mawongda ngambana soli Bradenna marak fatta chinduna hairei. Ado ngasi akhoi dum chakhrase haibu nang kai khalige nasana bu yaradi hauji dum chakhrasu aidi dum yare he. Sinthadu handakti wangangakpagi mahut khuning kangkhatuna Braden gi lumangi samado oina lamae ngambasu Braden da paini yengduna chairei. Phoidalo adu yordi chat matang chadana irang tawningadi khara cha tabani. Braden chu chaina du khangna ngambana ngangliba du khumlai. Kaino khamdo ki dilei tadana dangna tawri dubo amta khamdo mi ko kalo chi mi nangbo as Sintha nai mi thado mi nangbo. Sintha gi makuttu paiduna thadokna ba haidana kanna honai adubu amadusu hekta kanna paikre paknaga thadokpa ngamdi aroibada fat induna thadorai aduga khudo mi thinduna hairei. Khangrana mi ushtabda yam tawkhoba mi ushtabai do. Braden su makut ani du changduna phari masamadu nanthana ba haidana tawi ngambane Sintha da yengduna hairei. Lam heladine hekta fudalo nabungni ye akhoi di all the time ichen gi support ani leitharise lam heladi hekta fudalo sida leireidi. Nang sune namana ba ngawbase puraga matung lakanu khangaba. Ngawbai budi tasing ngawrabani nangi wakhalda ai phawba tumba yadrabani mana ngawbada ingna chikna wari saba yadadana nangi nakta wari sangena puraisini. Ngawbase nui ani muk chapmani nakok chakpa ngaktani noi. Aidi magi khungago manadabni he nanambana nofet yenga bane di nangdi nofet tilairaga lumangi hana lami duni case khara khenari noi gai khuiga taning ni chalo. Braden na masam semba loiraga pocket tagi iPhone 13 ama puthoraktuna Sintha da pirei. Sintha na phone adudi yengduna hanglai. Kaino sina phone sidei digi dogdiba nangna painabani adu pairadi adu da wari saba yaredana adu da wari saraga pau faunaradi sida toina ehing nongai laktabasu yaredana lakke hairasu nangonda hana hangleidana adudi problem amta leinadredana sumaina fazana hana sindoknabani hena fatrane. Nangi sei lobaga ngamako noyi phone atanguse ai pamjade atangba pamdradi keypad ki listing oibada adu oina piro haira. Makoi ani dugi wari du dangambadi khara chathokduna lepkhre Sintha su khumai Braden gi wadu listen pi boigera lak pi boigera ai amta pamdi nangi na poto ai pamdi ba hana yoramasu hojik nangi oiredoni nangi na pot oiredoni yare ai mi gi maral pamdi ngasi dagi nangi naral oizaro ai siyauna pamdi hui angauba sanangauba dona tawbanoise ai pamdi. Kaino akhoi loimok oyu haibnati ai khaktang oyu haibani pamde banangdo kai waida pamdrino haidi sakthi bagi pamdira natraga kaidanoba nangna pamdi saisi pamde mata nangonde yawba mata ai pamde munnamte yenguda sakhaira phajabani lairik suma yamna hinaba changdagi tabanate nangbo hewai nungaina thamba phawdi ai sungamne ho ado ai amta pamdreba nangsu aige sugamba character singsidagidi amatangdi pamba yai keno natragana nakhoi saigi khudai sepa singnaga form thajin khrabajalo kathai dei wathi no khangdi machin sisu pangtok ta thoi lehoro angau badona nathanda nganghoro ai chale chatke haidana tawbadu Braden na faduna mana pairiba phone du Sintha gi makuta pahenduna hairei se sibu giradi aidi sibiba muchangkani. Sintha su phone da amuk yeng Braden da amuk yeng tawduna hairei iPhone se ai paiba hite. Braden du chimbal chapsinduna noklaga khumlai yare okpa hiraga lore aina torokpada pairo yare duna nangna torokpasu adum laibane dumadi atai duna nungtigi aina class khara lawbada adum yarani. Sintha du phone du paiduna mamai leiraga dum chatkre Braden na nokmi yengduna leibadida ngambana changsinduna noki hairei huran badi second tare ne heibda first na kana kaino aina first this is my plan